Hauzik mapung iba pau miyamda sandokna pizari. Kanglop bani ge marakta thokiba hingsa ge thaudokta ngasi fawgi manungda yoi chamaga tara mathoirom thiba khangdana lady National Crime Record Bureau deki fangba report amagi matugina English singaniga kunga humdoi ge me humdagi haurakiba kanglop ani ge marakta thokiba lanasi ge manungda English singaniga kunga humdoi ge mamangda mangkiba nigi masingna chamaga kun katare romni aduga English singaniga kunga humdoi chahi asidana nupa Chamaga kuntraga taruk amadi nupi chamaga kunga taret puna nyoy chaniga umpu humdoirom ni chahi ani esigi apunba mangkiba masinga sina chahumga marifu humdoirom ni hairiba apunba missing asidagi nyoy chaniga humfutra ni thoirom de hingna amadi asiba hapchang oina fangkraba matung nyoy chamaga tarama thoirom di ngasi fawwa fangdana lady thiba khangdana lady ba sige manungda nupa masingna yangkai mapan rom ni aduga nupi masingna yangkai ni thoirom ni hairiba mangkiba myoy asigi category khaidok laga yengba matamda chahi tarani pani bang khada leiba angang masingna nifuni pan rom ni masigi manung nupa masingna kunga humdoi rom ni aduga nupi masingna kunga manga rom ni report adugi matungina English singaniga kunga humdoigi hingsa ge thaudoga police personal tarama thoirom mathau tauringi da lekhide loinana personal mari amana accidental lekhide haina hairi Manipur ki hause koi riba fiba masida Lamdam Asibu Kangadaba CONGRESS party natana leitre state na center de bikya niba hona de haina Manipur Pradesh Congress Committee ki Department of Sports ki chairman W Rozit na phongdokre wafamasi Congress party ki luchingba Rahul Gandhi ki meeting makada vote chor gadi chor haiba banner makada lebak sin thongna pangthok liba signature campaign ki sarukamoina Ketragaon Assembly constituency ki manung chanba porompat thawan thaba community hall da pangthok ki ba signature campaign thoram kamari lenena Dokibani MPCC के president के मेगा चंद्रा कांग्रेस पार्टी के मणिपुर in charge होइबा क्रिस्टोफर टिलक क्याउना पार्टी से मरुइबा थौगाई पुबा सिंह अमसुंग मफम अदुगी प्रजामियाम न सरुक यादुना पांगथोकी बथौरमदुदा W Rozit नमखा तारदुना ब्रिटिश अमदी असम राइफल्स न खुदुम चंसिलग लेरमलबा मैतै सिंह सेंगलब लाइफम कंगला बुमियाम द सिनरंबा कुमजाली सिंगनी ग सुपना अमा बीजेपी न पालिंगै मतमदा असेंबली मै चाकपा मखै हौकिबा इरांगना कांगखोंग चाइरमलबा इरमदम कांग्रेस पार्टी न लेंगाकलबा मतमदा Santi Labor Lamdam Ama Ohenki. Masidana party as in Taramba Tabak Torum Kaya BJP Namani Maming Logduna Maka Samtanaba Samtahanba Kakoidi. Asigum Laba Tong Singase Munna Kantaraba Matung Iram Damasi Congress Party Kaknatana at a Kanbang Lamlaroi Kandana Party as the Yaura Kibaniamadi Hausiksu BJP Namaram Oidana Iram Damasi Mai Hauna Chak Labasu Masagi Daita Kariamata Kandana Amada Amuk Taina Tauduna Lady Statna Santa de Bikani Bahona de Takuningi Delhi Chatlabasu Lengaksu Sembi Dana Lady Basi Mapa Machagi Marina Te Double Engine Lengaki Machat Nate Vot Huralaga Muktuna Chokri Koli Vasi Ikai Bakangdabagi Kudamni Haiki Bagaluna BJP Lengakasi Nangasi Fobda Miam the Awaba Piba Lebak Irang Token Bakaktamak Oiduna Lady Hibawapum Sing Sufundoki. Hauzik Paliba President Rule Gilenga Kasina Handak Chahi Asika Manungda Pangthok na Bahona Riba Sangai Festival Asida Irangi Chaitheng Fongnaba IDP Singidamak Akhanaba Mapum Amapi na Bahona Gadari Chahi Ani Lepiraba Matung Tourism Department ke Chahi ki Calendar Festival ama Oiriba Manipur Sangai Festival Handak Chahi gi oina Mapung Fa na Pangthok na Basem Saba Hokre November Kunga Mathoida ki Kuntra Fauba Calendar Program oina Pangthok Liba Festival asi Tarani Thoi Suba Edition ge Festival ni Hauzik Thok Liba Irang asi Thok Tringi Matamda Pangthok event Mayamadu Handak Chahi gi oina Karamakai Khatharaga Pangthokna Basem Sari Handak Chahi gi oina Festival asi Hapta Kangzaibung both MSFDS
Iboyaima Suwang Lila Sanglen Tangapat Kumalampak Polo Ground Amadi Cherau Ching Hariba Mapam Singasida Men Venue Oigani Hariba Venue Singasida Tongan Tongan Ba Even Amadi Program Sing Pangtokani Nakalamaromda Hariba Festival Asida Indigenous Cultural Program Indigenous Games Agang Singi Play Activities Film Festival Literary Program Kaya Supang Tok na Bahonari Hari